morning, my dear student. Ngasi akoy matagi para marisuba para maming na Bhadrasingha ko. Kasi di akoy Bhadrasingha haibisi kanano haibisi akoy ngasi para si paraba matungda marik chumna khangba ngamgadoribani. Ado ay nakoy hinapamda para si hawdringagi mangonana para sige samlampa nunggi pai babapam kradang hana tamge madude Bhadrasingha haibisi akoy gi Manipur gi tanglaba imalibak sige ihan hanba akoy lai yakpa miyamna sakangna tabikiba aduma apawa lai yakpa misak amani mahaksi akoy suki matik magun leiba lai yakpa khakta natana ateto pasinpam ko kaya sumaksi haiba aduma misak amani sugumba hauraba matik chaba misak ama mataw karamna kadaidagi horakpa karamna maki punsi warol sing ado khoi matam naw naina parasi para matungna khangma ngamgadoribani aduna parasi haudringi mamangda sarna koi da haige dawdi parasi hek haubudagi na loiba phawusi amata chithadana yengba tai ko atragadi parasi amutana khangba ningthina khangma ngamloidoini yan ko de unatarsi parasi saramuk parake paminarsi eriko nasa gi mangda kenosi parasi phakto ga thamsi ko mari suba para mamingna Bhadrasingha mausagi oina leijaba potki masak mong munna yeklaga madugi matau tamduna amukana harake sir mausagi oina leijaba potki masak mong munna yenglaga madugi matau tamduna yek khutba si lai yekpagi thabakni ko lai yekpa haibisi koina leiriba potu ningthijana yengaga adu amona koina chedoi biai tragana koigi phida oiro natragana koigi waldo su biai ko phanglang su biai amona duda yekthukpadune miyoibana yekpa khotpa haibisi ningsingba thoktraba matamdagi adum tongnarak labani haibigi arthadi akoina yekpa khotpa haibisi koina ningsingba thoktraba haibigi arthadi thaina mamangai koi early age ko koina miyoibana iba paba haitringi mamangdigi adumak lerak labane maramdi karigino haiba matamda koi miyoibasi handa wasi ngangbasi kedum verbally oina ngangba haitare ko si pa tongnaramde hana koigi communication means of communication hamdi pau phongnabagi pambaisi akoina walda yeklaga kholaga ko cheitek amo chingbasu yai ko aduni matam dugini sumai tawdana misi amaga pau phongnaramle aduna ningsingba thoktroba haibadi koina thainingagi matamdagi chaingisidi lising kyagi mamangdagi tawduna laklabani karamba matamdagi leibak asida layekpa haukhibagi hairabadi chap chana pakhum piba lugani aduga sisu yamna chumba wafamni ko habi yarthadi akoigi akaknaba haitere ing solising ama sidagi ka sumai tawdana haibisi luguneba karama matamdagi koina layekpa haukibagi haibisi thainidagi season ragliba fi singi hatliba mong matau shemada ye khotpagi thabak adum yaroklabani to haibidi thainidagi hona koina fi singda hakpa yekpa khotpana chingba thabak myam toiko sida sudumak yaroklabani adubo leibaga sida yekpa khotpana sinpam oiba ko thangai sengba laikpa mi lerekhibadi kuidre aduga tasengna hariba thabaktubu aigi sinpam amoina tragana hakchinana adu thabaktu kaktang torupagi chanabi sidi leirakpa chanabi amasung adugumba kaktang tobu leirakpa misidi kuidre Kristagi taraga mapan suba satabdida Bhadrasingha Manipurgi aphawba layekpani ko kogi Bhadrasingha si keduba taraga mapan suba satabdi haibadi 19th century gi yama maming chatpa aphawba Manipurgi layekpa ama oike mahana masagi pamjabaga loinana mapunchi chupa
lai yekpagi thabak toki to sini Bhadrasingha haibasi mahakna kedoki mapunchi chupasi lai yekpagi thabak se adumak mana hek nongadri phawudi tawduna lakhi Bhadrasingha thiam konjin koba mafamda Kristabda lising amaga chanipan hupuga mathoida pokhi Bhadrasingha si mahakna pokhi bagi mafamda thiam konjin kawi aduga Ingsok lising amaga chanipan 61 English ta haragana 1861 da pokhi bane apokpagi mingna ning thaujam sanaba singha kawi ko pokpi ba panthau haibadi mapabung haite mamingna ning thaujam sanaba singha kawi Bhadrasingha na angang oringeda mahaki imung manunggi mi Imphal-gi Khurai Soibam Laikaida Honggatuna Laiki ko Bhadrasingha si angang oringedagi hongna mahaki mayumsi Imphal-dagi di asingmadi natre adubu kon moisi hongkalaga matamduda angang oringedagi hongna moisi Imphal-gi karamba mafamda Khurai Soibam Laikaida honggatuna laikhiba Kona thangda mahak Maharaj Chandrakirtigi konungi lai sheba lai shaba mangsidam angang machagi sebak oiki adui matungna mahak si akhoi kona thangda Maharaj Chandrakirtigi konungi lai shaba pam kak lerami mamingna angang macha kawi mahaki sebak haibidi keno sadra ko koi sadra khangidana akoi se sargisu sadra ni dana adumna makoisu asagi mangsidam angang macha sigi sebak oiduna laiki ko matang damu yengsi Bhadrasingha na Maharaj Chandrakirtigi haktak tagi Maharaj Churachandgi haktak phawba lai yekpagi thabak torami haibadi mahagna lai yekpagi thabak pangthoklibasi Chandrakirti Maharaj Nampalingai matamde horaga Churachan Maharaj ko mahagna panba matam phawbane manik lamisi honamba kanbadagi mahag maming chatpa ahiba laikpa amu oigi ko tong sita sumung paliko honaba leptabase amrushi kaino ko honaba kanbasine honaba kanbagi matik meyane mahag sikadumba aphaw maming chatpa layakpa amu oiba ngamkhiba layakpa amu oibagi mahaushagi pithorakpa gun punumak mangon yarambi aduga koi layakpase chumi honaraga suhai aduga hanadagi hona koi pithorakpa isorki gun khra dumak chengadamne adu dumak mangon yaujeba mana yamna thuna amasung yamna makhut nana layakpa ngamnami ko layakpa matamda yamna thuna yangna haitere yekpa ngam photo bu chap manana yekthokpa ngamba haibasimasu layakpa Bhadrasingha gi gunni ai sai ko ne photo gumba leidina go aduga chap manana marks yekpa ngamba magni yekthok lamba England gi Maharani Victoria amasung Churachan Maharaj hojik phawba leiri ko magna matamdugi khwaidigi maming chatpa haitare habidi magna yamba masterpiece ka habendo ko habidi krena thoido hendokpa adugum lai ani khangle madudi khwinga saigi England gi Maharani Victoria amasung Churachan Maharaj ki photo si hojik phawba dumak leiri ba makata namu yengsi Bhadrasingha di mahagna ukhibada khudakta yekpa khudakta hekta yekpa ngame ko ahek yengkhiba poto dumak khudakta yekpa ngamba masine ma ki top top gun haibisi ko masi maha ki thoidok hendok ba maguni to sidasu palito sine miya atopa layek pasingdagi mana karigidamak helibano haragadi sugumbung ahenba gunse yawbadaine mahagna dharma amasung sanskriti ga mari leinaba lai kyamarum yeklami to mahagna dharma sanskriti ko snaching machine mari leinaba lai kyamarum su yekhi mahagna mandakta thenaba amadi kangda thenaba lai kya yekhi sida mandop haibasi ko hojik khangnarambasu meyam yarombe yai koigi koina bamon ga hainabado ko koina koigi bamon da chatpa matamda laisangda haitare laisangsi hek laikhrumdugi hek mamangda koigi achouba sangama sabane koi mando koi hariba sangduda koigi thoram sing haitare kya pangthoe aduna ngasai mandop singduda koigi makhal makha kya ge koi lai
ko mai kayamarum thetpani thainingada yamne chanarami haujisu dumang chanaduna lai amasung koi kang chingba khangai ko loinba kang gi matamda kang chingidana adu kang dasu lai mayam ama thetpani aduguma mayam se matamduda Bhadrasingha se kayamarum yeklamme mahangna yeklamba haujik phawa leiriba lai singi manungda khamana kaw phaba khamana kai phaba morang lai harauba kabui salang maibana khambabu layengba gaurlila Sri Krishna gi Tribhanga Murti singthaba ya to sinamu kari pali koi ngasai gi mahangna yeklamba lai singdui manungda khara khangatlaga haiteren ko khangatpa means khwaidigi henna maming chatpa singthani ngoi henna singthani ngoi ba lai singi manungda kana kana no khamana kaw phaba kawdi karino khoi san ni ko san wari disu tana buduni koina khamana kaw phaba khamana kai phaba ko moirang lai harauba ko moirang lai harau sin dukumenti khoi maming chatli ko adugi saktam haiter ko mung mato kabui salang mai basina khambabu layeng bagi gauralila adai Sri Krishna gi Tribhanga Murti asne chingbasi yamna hojik phawda sinthabya ba naktene Bhadrasingha gi mating magun mahakpu khangba mi khudimangna thagatki haibadi kanagum misaga madam Bhadrasingha gi mating magun je khanglagadi hek khangba mi dudi mawu thagatinga leiba nate adumak thagatpa mahakpu thagatuna T.C. Hudson England da phongkiba di Maitais koba lairikta ko mahaki ayek palai singbu haki amukasuna haige asagi England Hudson England ko T.C. Hudson England da phongkiba lairik maming du kari koba di Maitais ko Maitais haibani mai mit chainab til chainab jil deba ko Maitais koba lairik tu da mahaki ayek pa lai singbu hapkiba lai yekpa khakta natana Bhadrasingha lai gi murti samba nungda hag khotba asna chingbasu ningtina hairami to engasaina su haikibado mahaksi lai yekpa khakta nate man hairisi ate topa murti samba nungda hag khotba su mase ningtina haiba misakni Bhadrasingha Kristab da lising amaga chamapan kunga taret ki December tang kuntraga mathoi da siki ko mahaksi karamba kana nunga ki lising amaga chamapan kunga taret ko 1927 ki December ki tang kuntraga mathoi habidi 31 to ko siki mahakpu haujik laibak asigi lai yekpa singi lamyan ba moina ikai khumnare lamyan ba habidi kerino anobu wahini ko lamyan ba habidi keno lamjing lamtakpa ko myamu ihanana hauduk pirama myamgi luching ba haitere ko aduina hojik phawda koi Manipuri singna Maitai singna sukumitik mahakpu ikai khumnabag loinana ningsingnari aduni ngasigi parade akoi maming chalamba laikpa Bhadrasingha gi maramda nainakre ko aduna parasi amuk hana yumda ningthijana paw aduga khangaktrakan su amuk hana sarna pabdu muksu yengbe yai aduga ahal laban singi mateng lauraga parasi ningthijana matang manaw naina paro ko question answer di sarna hana pikrabani aduga amuk hana yengo aduga karigumba nungaitaba yaurugadi matangi class ta sarga mu unase yakung sigide matang swaida class loislase thank you